Canada, Kingston, Melslok, 30 of June 2009 numidangi pung ani taba matamda car ama Nissan Sentra samudra mapan amada khamlami. Hairiba car achida miyoi manga tonglami. Car adubu thauriba asi dupa aduga maki machanupi ahum Jenab chahi 18 Sahar chahi 18 aduga Kiti sumnadagi chahi 16 khak ngairibini. Hairiba agang ahum asigi anti Rona su car asigi manungda tonglibani. Matam aduda kargi thonauda miyoi amana nok toroklami. Miyoi adudi Muhammad Safiani. Hairiba miyoi asi angang ahum asigi mapani aduga dupagina mapuroibani. Dupana kardagi kumtharami aduga mana ngasaidagi kar asibu thauduna laklambani. Matam asida mana kar thaubada ware hairami. Matam aduda magi nupa Safiana amuk thauge hairami. Safiana Lexus karda lakibani. Dupana Lexus karda changsiduna phamningai magi nupa Safiana changsilaktuna Lexus car adu start tawrami. Aduga mamangda khamliba car Nissan Sentra aduda kana thauduna thomlami. Dupana laurami aduga mahakna mapuroibada khamlami. Matam aduda Safiagi machanupa Hamid chahi 19 mahakna dupagi khut phajilami. Safiana amuka car Nissan adubu thomlami. Isingda car aduna tadriba phawba thomlami. Matam aduda car Nissan adu isingda takherami. Hairiba Nissan car aduda miyoi mari tonglibani. Achumna yamna thajadana angakpa moongda hatkirami. Police hakchang adu phanglabasu mihatpa adugi mayokta evidence karisu leiramkidi. Adubu mihatpa adugi asoiba amadagi police mihatpa adu khangkhirami. Asumna angakpa thodok asi mayamgi mamangda thoraktuna khangnarami. Hairiba wari asi tabada yamna angakpa thodok ama oirami. Thodok asigi wari asi mayam puna taminatuna matau karamna thokibano haiba khangminasi. Wari asi Afghanistan da leiba Muhammad Safiada thokiba thodok amani. Safiana Afghanistan da magi yamna chauna profit oiraba business ama tawrami. Asumna mahakna luhongnabagidamak nupi yengnami. Aduga 1980 da masak matau phajarabi nupi amaga luhonglami. Adubu hairiba nupi asiga luhonglaba matung angang oiba ngamdabadagi Safiana atopa nupi amaga amuk luhonglami. Matam asi 1989 dani mahakna luhongliba nupi asina dupagani. Adugi matung 1992 da Afghanistan thadokuna 1993 da Australia da magi business set tawrami. Aduga amuka 1996 da Dubai da chalami. Mahakna Australia da chahi 13 leiraba matung multi-millionaire oiramki. Dubai da mahakna second hand cars real estate da yamna chawba business ama tawrami. Asuna leirakpaduna 2007 da Canada government gi program amagi matangda khanglami. Hairiba program asi immigrant gi matangdani. Karigumba Canada government da yam chawna immigrant amana invest tawrabadi miyoi adu Canada da punsi chopagi oina citizenship phangba aduga atai benefit kaya amasu phangani hairami. Muhammad Safiana $2 million gi investment tawraga strip mall ama leirami. Madudi Montreal ni aduda natana lakh anigi bila amasu leirami. Mafam aduda makoigi imung changlami. Muhammad asi sel yamna paibada natana ibil amasu oirami. Mahaki machanupi ahumak Afghanistan da luhongba pamlami. Asina maram oiraga machanupi singbo freedom piramde. Afghanistan dagi visa apply tawhanduna Safigi cousin Ronabu Canada da lakhalami. Ronadi Canada da lakpa phanglagani khanduna harauzarami. Adubu mangonda kari karamba thodok thokani haiba adudi khanglamde. Asumna Ronana Canada da lakpa matamda immigrant gi miyoida wa lotuna mahakna Canada da lakliba asi neni ama oina Muhammad Safiagi yumda thabak tawnabagidamak lakpani hairamki. Ronana Canada da settle oirba matung mahakpu phuba chaiba hauramki. Matam aduda Ronasu khanglamki mabu kari maromgidamak Canada da kaukibano haiba. Asengbagidi Rona asi Muhammad Safiagi neni shu nate aduga cousin shu nate. Hairibasing adu visa phangnabagidamak haijinkhibani. Asengbagidi Rona asi Safiagi ahanba luhongkiba nupini. Safiana Rona da divorce tawkiba leite. Mahakna Rona asibu phuba chaiba tawnaba thamkibani. Muhammad Safiana magi nupi topabu
ꯐꯨꯕ ꯄꯥꯝꯂꯝꯈꯤꯗꯦ ꯃꯉꯣꯟꯗ ꯇꯣꯄꯥꯒ ꯌꯥꯝꯅ ꯑꯦꯇꯦꯆ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯅꯥꯅ ꯀꯦꯅꯦꯗꯥꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁꯐꯤꯌꯥ ꯑꯁꯤ ꯚꯥꯏꯑꯣꯂꯦꯟ ꯏꯟꯁꯇꯤꯡ ꯑꯣꯏꯔꯝꯃꯤ ꯔꯣꯅꯥ ꯑꯃꯤꯔꯗ ꯍꯥꯏꯖꯤꯟꯗꯨꯅ ꯃꯪꯂꯥꯟ ꯑꯃ ꯎꯍꯟꯗꯨꯅ ꯀꯦꯅꯦꯗꯥꯗ ꯀꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯔꯣꯅꯥ ꯑꯃꯤꯔꯒꯤ ꯄꯥꯁꯄꯣꯔꯠ ꯑꯁꯤ ꯁꯐꯤꯌꯥ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯧꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯔꯣꯅꯥ ꯑꯁꯤ ꯃꯥꯒꯤ ꯁ꯭ꯂꯦꯞꯅꯤ ꯍꯥꯏꯔꯝꯃꯤ ꯔꯣꯅꯥ ꯑꯃꯤꯔ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯍꯣꯠꯅꯕ ꯀꯟꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯔꯅꯦꯜ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯔꯣꯅꯥ ꯑꯃꯗꯤ ꯁꯐꯤꯌꯥ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯣꯏꯗꯕꯗꯒꯤ ꯔꯣꯅꯥꯅ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯔꯕꯁꯨ ꯊꯤꯌꯨ ꯍꯥꯏꯔꯝꯈꯤꯕꯅꯤ ꯑꯗꯨꯒ ꯔꯣꯅꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯝꯖꯅ ꯗꯣꯄꯥꯒ ꯑꯅꯤꯁꯨꯕ ꯂꯨꯍꯣꯡꯕ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯗꯣꯄꯥꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯣꯅꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕు ꯁꯦꯝꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯥꯎꯅꯕ ꯌꯣꯛꯄꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯣꯅꯥ ꯑꯁꯤ ꯁꯐꯤꯌꯥꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯝꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯔꯣꯅꯥꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯝꯃꯤ ꯔꯣꯅꯥ ꯑꯃꯤꯔ ꯈꯛ ꯅꯠꯇꯅ ꯌꯨꯝꯒꯤ ꯑꯉꯥꯡ ꯑꯍꯨꯝꯗꯁꯨ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯝꯃꯤ ꯀꯤꯇꯤ ꯖꯦꯅꯕ ꯁꯍꯔ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯧꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯍꯃꯤꯗꯅꯤ ꯑꯗꯨꯒ ꯍꯃꯤꯗꯀꯤ ꯃꯈꯥꯗ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯕꯣꯔꯗꯤꯡꯗ ꯊꯝꯂꯝꯃꯤ ꯌꯨꯝꯒꯤ ꯑꯉꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯖꯦꯅꯦꯕꯅ ꯆꯍꯤ 17 ꯁꯨꯔꯛꯄꯗ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯝꯃꯤ ꯃꯃꯤꯡꯅ ꯑꯃꯔ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤꯅꯤ ꯃꯇꯝ ꯑꯗꯨꯗ 2008ꯀꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯃꯔꯅ ꯖꯦꯅꯦꯕꯇ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯝꯃꯤ ꯖꯦꯅꯦꯕꯅꯁꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯌꯥꯔꯝꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯔꯤꯂꯦꯁꯟ ꯑꯗꯨꯒꯤ ꯑꯣꯏꯕ ꯔꯨꯜꯁ ꯈꯔ ꯍꯥꯏꯔꯝꯃꯤ ꯖꯦꯅꯦꯕꯀꯤ ꯃꯧꯄꯥꯅꯨꯄꯥ ꯍꯃꯤꯗ ꯑꯁꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕꯅꯤ ꯃꯍꯥꯛꯅ ꯖꯦꯅꯦꯕꯄꯨ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯗꯨꯅ ꯂꯩ ꯃꯔꯝ ꯑꯁꯤꯅ ꯃꯧꯄꯥꯅꯨꯄꯥ ꯍꯃꯤꯗꯇꯒꯤ ꯆꯦꯛꯁꯤꯟꯅ ꯈꯪꯍꯟꯗꯅ ꯂꯩꯕ ꯃꯊꯧ ꯇꯥꯔꯝꯈꯤ ꯑꯁꯨꯝꯅ ꯑꯃꯔ ꯑꯃꯗꯤ ꯖꯦꯅꯦꯕ ꯁ꯭ꯀꯨꯜꯒꯤ ꯃꯄꯥꯟꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯃꯅꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯈꯪꯅꯗꯕ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯂꯣꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯁꯦꯡꯕ ꯐꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯈꯣꯏꯒꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖꯅꯅꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯇꯣꯉꯥꯟꯕ ꯈꯔꯗꯒꯤ ꯎꯕ ꯉꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯧꯄꯥꯅꯨꯄꯥ ꯍꯃꯤꯗꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯝꯃꯤ ꯆꯤꯡꯅꯕꯗ ꯅꯠꯇꯅ ꯃꯥꯒꯤ ꯃꯆꯦ ꯖꯦꯅꯦꯕꯇꯁꯨ ꯍꯪꯂꯝꯃꯤ ꯃꯆꯦꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯖꯦꯅꯕ ꯑꯃꯗꯤ ꯑꯃꯔ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯑꯗꯨ ꯌꯥꯝꯅ ꯀꯛꯊꯗꯨꯅ ꯎꯅꯗꯕ ꯑꯃꯒꯨꯝ ꯌꯥꯝ ꯇꯥꯡꯅ ꯎꯅꯔꯝꯃꯤ ꯑꯁꯨꯝꯅ 2008ꯀꯤ ꯁ꯭ꯄ꯭ꯔꯤꯡꯒꯤ ꯃꯇꯝ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯦꯅꯦꯕꯀꯤ ꯃꯃꯥ ꯃꯄꯥꯅ ꯗꯨꯕꯥꯏꯗ ꯕꯤꯖꯤꯅꯦꯁ ꯗꯤꯜ ꯑꯃꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯃꯤꯗꯁꯨ ꯃꯃꯥ ꯃꯄꯥꯅ ꯌꯨꯝꯗ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯂꯝꯃꯤ ꯖꯦꯅꯦꯕꯁꯨ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯌꯨꯝꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯇꯝꯗ ꯖꯦꯅꯕꯅ ꯑꯃꯔꯕꯨ ꯌꯨꯝꯗ ꯀꯧꯗꯨꯅ ꯎꯅꯈꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯇꯣꯏꯅ ꯎꯅꯔꯝꯃꯤ ꯃꯈꯣꯏꯗ ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯑꯗꯨꯕꯨ ꯖꯦꯅꯦꯕ ꯑꯁꯤ ꯍꯃꯤꯗꯀꯤ ꯂꯥꯡꯗ ꯊꯨꯔꯝꯃꯤ ꯅꯣꯡꯃ ꯍꯃꯤꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯆꯠꯊꯣꯛꯈꯤꯕ ꯁꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯑꯣꯏꯒꯤ ꯖꯦꯅꯦꯕꯀꯤ ꯃꯇꯥꯡꯗ ꯈꯪꯅꯕ ꯇꯧꯈꯤꯕꯅꯤ ꯍꯃꯤꯗꯅ ꯂꯣꯠꯅ ꯌꯨꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯅ ꯌꯨꯝꯗ ꯆꯪꯈꯤꯕ ꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯅꯕꯀꯤ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯈꯤ ꯈꯪꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯝꯈꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯍꯃꯤꯗꯅ ꯃꯃꯥ ꯃꯄꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯂꯝꯃꯤ ꯃꯗꯨ ꯈꯪꯕꯗꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯦꯅꯦꯕꯇ ꯌꯥꯝ ꯍꯦꯟꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯃꯤ ꯍꯃꯤꯗꯅ ꯖꯦꯅꯕ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯁ꯭ꯀꯨꯜꯗ ꯆꯠꯍꯟꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯖꯦꯅꯕꯅ ꯌꯨꯝꯗ ꯂꯩꯕ ꯇꯥꯔꯝꯈꯤ ꯍꯧꯖꯤꯛꯇꯤ ꯑꯃꯔ ꯑꯃꯗꯤ ꯖꯦꯅꯕꯀ ꯎꯅꯕ ꯑꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯖꯦꯅꯦꯕꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯆꯠꯄ ꯃꯇꯝꯗ ꯍꯃꯤꯗꯀꯤ ꯄꯔꯃꯤꯁꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯝꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯍꯃꯤꯗꯅ ꯁꯦꯟꯅꯔꯝꯕ ꯑꯁꯤ ꯖꯦꯅꯕꯀꯤ ꯃꯐꯝꯗꯅꯤ ꯖꯦꯅꯕꯀꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯝꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯃꯤꯗꯅ ꯑꯃꯨꯛꯀ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯃꯆꯦ ꯁꯍꯔꯗ ꯌꯦꯡꯁꯤꯟꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯍꯃꯤꯗꯅ ꯊꯤꯖꯤꯟꯕꯗ ꯁꯍꯔꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯍꯥꯛ ꯑꯗꯨꯗꯤ ꯔꯤꯀꯥꯔꯗꯣ ꯁꯟꯆꯦꯁꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯄꯥꯗ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯄꯥꯅ ꯁꯍꯔꯕꯨꯁꯨ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯄꯔꯅ ꯈꯥꯝꯖꯤꯜꯂꯝꯃꯤ ꯇꯣꯄꯔꯅ ꯍꯥꯏ
wari asigi haurakpham Zainabni maram asina Zainabki matangda karigumba solution puthoktrabadi yaroi hairami aduga yamna ngakpa oina machanupi ahal Zainabpu hatnabagi wa haiba haurami makoigi imungda yamna angakpa mi amana taroidaba thabak kaya ama taurami shahardasu phuba chaiba tauba aduna khangma ngamdabadagi hugi portal ama thalami adubu laibak phabadagi haigadra shaharbudi kanba ngamhawi mahakna tamliba school aduna Quebec Social Services ta contact taurami aduga hai shahargi yumgi mina shaharbu yamka hena phuba chaiba torture tawi hairamki Social Services ki miyoi sing khara yumda laklami matam aduda makoigi machin manau ahumna wari pumba hairami matam aduda ikhang khanghaudana makoigi mapa lakpadagi makoina haikriba statement sing adu amukka hanjin khirami haibadi makoida makoigi yumgi miyoi singna karishu tauba lairamkhide haiduna makoina campaign tauramkhide asumna Social Services ki miyoi singchu halamki asumna makoigi Social Services Group asida ngasi phauba criticize tawduna lakli machanupi ahum aduna mapabu kibadagi makoina makoida karisu tawde nungaina leiri haiba matamda makoigi Social Services Group aduna tumina hankiba adu mapabu kibadagi haikibani maduda makoina karisu action lakhritkidaba asina makoina sikibagi maram oiribani karigumba makoina action lakhatlamba tarabadi ngasi tholiba thodok asi tholamdabasu yai hainarami hariba thodok adugi matungda shaharsu school chatpa tolami asumna yumda Zainab amadi shahar makoi ani yumda lengdana leirabanina makoida hamitna kaya yengsilamdre haujikti makoigi iton tonbi kitida amuk cheksinna yengshinba haurami adubu matam aduda kitigi boyfriend leiramkhide hamina kitigi bagpu check taurami atopa nupana love letter pirakpa leibra haiduna letter amadi phanglami adubu haiba letter adudi love letter nate madudi mateng nibagi letter amani kitina letter adu foster home da thanaba irambani foster home asi amaramda letter aduda kitina asuna irami mahak asi hingba pamli mahakna yum asida makha tana leiragadi mabu nongma natraga nongmadi hatokpi khrani hairami hariba letter adu parubadagi Hamid yamna sarongki aduga mapada tamlami asumna mamangda makoigi mache anida taukiba aduga chap manana kitibusu phuba chaiba tarongki hariba thodoksing asi ubada Safyagi ahanba nupi Ronasu khanglamki mana matam kuina yum achida leiragadi magi punsi achisu yamna luba phibam amada leire haiba khanglamki asumna Ronana magi mache amada call toromi mahag asi Canada dagi mapanda leibani asumna Ronana magi mache amada call toromi aduga hairami aibu US da smuggle tawduna pubiramu maramdi hojik Ronagi mafamda visa passport karisu leitrabani adubu makoina khanaramba plan adu mai pakpa ngamkhiramde hojiki matamda Ronagi machena ningamdaba natana karisu upai leiramkhide makoi nupi mari asi yum aduda yam kina hinglambani adubu nongma Zainab ki wakhalda thauna tawduna khalami yum asidagi nanthokduna atopa mafam amada chenthoknaba honarami asumna chahi amagi matungda amarga pau phaunaduna MC Tonel da unarami aduga Zainab na hai makoi ani luhongduna Zainab ki yumbu thadoknaba plan tawrami adubu amargi mafamda yumsu leiramde aduga thabaksu tawdribana maram oiraga thabak tawdribani maram asina Zainab ta matam khara ngayu hairamki adubu Zainab ti yum aduda leiraroi haiduna women shelter amada leiramki aduga marak ta amargasu unarami hariba sing adu Hamidna ubada yamna sauba ama oirami matam aduda dupana hairami makogi family asibu honor tawnabagi damak Zainabpu hatpa mathok tare haina hariba wa adu tabada Hamidki maithongda harauba mami ama tarami asumna dopa amadi Hamid makoi anina Zainab ki manakta chatlami aduga makoibu ngakpinaba hairami haujikti makoina tawruriba thabaksing adu lale aduga Amar amadi Zainab ka luhongbinaba warisu hairami hariba wari mayam adu Zainab nadi khanglamki tawsinabani haina adubu Amarna amuk hai Hamid amadi dupana hariba adu asengba oirambasu yai haina
aduga Zainabpu yumda amuka hannaba hairami mahakna yumda hannaba haikiba asina ngasisu Amarda ningamdaba lehauri karigumba Amarna yumda hannaba hairamdragadi ngasi Zainab asi hinglambasu yai asumna Hamid amadi Dupana haibadu thajaduna Zainabna yumda halami aduga makoina Amar amadi Zainabpu hapta ani leiraba matungda luhongbirami aduga luhonglaba matung pung kunmarigi matungda Hamidna makoi anigi luhongkiba adu divorce tawhalami Amarna ngasi phawba khangdri Hamidna Zainabta kari karamba dhamki tawduna kihankibano haiba Zainabna Amarda makoi ani kaidaunongda unararoisi hairami aduga luhongba asi thugaikibani 2009 gi matam yaurakpada Hamid ki mental balance manglamki Hamid ki internet search history da asumna leirami remote reverse remote water bodies aduga 20 June da mana khwaidagi sathiba wahai iduna thiramki where to commit a murder asumna Google search tawruba matungda Hamid ki mache singbu hatkibani Hamidna makoigi mache singda hai makoi puna family trip amada chatkadabani mafam adudi Niagara Falls Hamid amadi Muhammad Safiana Dupada oidaba ama hairami madudi Zainab khak hakadabani maram achina nupi singbu chatnaba loisinaba hairami makoina Niagara Falls chatluraba matung Kingstall Mills Lokta laglami matam adu numidangi pung amaga minute nifu mangamu taramani makoi machin manau ahum amadi Rona Nissan car manungda tonglamani car adu Dupana thorokhibani achumna ngasai mamangda haijakhiba aduni maningda thorokliba Lexus car adudagi Safiana kumtharaktuna Dupana thorokliba car adudagi kumtharaknaba hairami asumna ngasai mamangda haijakhiba aduni maningda thorokliba Lexus car aduda Muhammad Safiana kumtharaktuna Dupana thorokliba car aduda nok tawrkhibani aduga Dupana car adudagi kumtharakpa matamda Hamid amadi Muhammad Safiana mamangdagi makhoi anina plan tawrkhiba adu asengba karino haiba khanglamki asumna Safia amadi Hamid makhoi ani manaduna Rona amadi makhoi nupi ahum adubu hatkibani haiba wari asi Dupana polista tamkhibani Dupana polista hairakliba asi kayamuk chumbano haiba adudi thajaba ngamdri maramdi Dupa masamaksu phattaba mioi amani haibadi phattaba nupi amani masamakpu hatpa ngamba nupi asina hairakpa wa adubu kayamuk yamna thajagani aduga theory amagi matung ina karda tongliba makhoi marimak hana mamangda haibadi isingda tadringagi mamangda makhoigi thawai yauramlaroi haiba asini car asina isingda taba matamda sumnadagi meter ani khaktani hairami karigumba makhoi nupi mari aduna hingnaba honarabadi car adudagi thorakpa yarungani adubu makhoina karisu try tawdaba asi hanana siraba matungda isingda thadakhiba oirangani haina thajinarami haibadi jingnaba lerami aduga amana makhoina phamliba seat adugi seat belt pharami karigumba maningdagi Lexus car na thomnakpa matamda makhoina chongthanaba honarabadi seat belt asi lauthokutuna chongthanaba honaramgadabani aduga seat asichu recline tawduna lerami makhoi nupi mari asibu matau karamna hatkibano haiba adudi yamna angakpa ama oina lehorani 30 June 2009 da worker amana haiba car asi isingda taduna leramba adu ubadagi polista pau pikibani Pulisna car amadi hakchang lokholaba matungda interrogation gitamak ihan hana Dupabu police station da korongki Pulisna Dupada wahang tawba matamda ahanbada Dupana yam laina hairami makhoi nupi marina car adu lona tumina puthoklaga thauraga chachibani adugi matungda isingda tachingiba oirangwani hairami adugi matungda Pulisna Muhammad Safia busu wahang tawrami adubu thoidokpa positive response phanglamde adugi matungda Hamidpu amuk kaurami aduga wahang hangba matamda Hamidna polista onsinduna lauduna hai aina karamda aigi ichesingbu hatkani Hamidna hana mamangda polista call tawduna makhoigi Lexus car adugi accident report tawrami haiba numit asi 30 June 2019 ayuki pung 8 makhai taba matamda Hamidna haiba asi masabu kanjanabagi damag polista report tawkhibani magi karigi mamang thangba saruk asi karigumba posak amana yashin kibagi mami tarami
asumna pulisna hariba nupi mari asi hamina hatpani haina laurami makoigi mama mapa yauromgadra natragana yauromloidra haiba adudi khangdribani aduga isingdagi phanghiba gari adugi headlight adusu kairami chap chana gari amaduna thomada haibadi mafam adumaktada kairamkhibani adubu haibasing asi pulisna makoibu arrest tawba yabagi chap chaba solid evidence leiramkhide maram asina pulisna makoigi imungi miyoisingda wiretap surveillance tawba horami asumna makoigi mathakta yam chekchina thijilakpa aduna polista lead ama phanglami makoigi car adugi devices adu pulisna tape tawribani adubu hariba asi Muhammad Safianadi khangdribani asumna nongma topa makoi anina car tongduna chatpa matamda wari sanaba matamda khangmangamlami makoina makoigi machanupi singbu kayamuk yamna nungsibagi haiba matam aduda Safiana hai angangsing asi jamarak hingatlabasu mahangna jamarak thangna matat kaya kaktuna hatkani aduga asumna hai may the devil set on their souls aduga makhatana hairami makoigi machasingi mafamda makoina phangliba asi matik chai hairami aduga dopana khumlai punishment di jeneb khak phangadabani ani adudi innocent aduga makhatana mohammadna hairi nati makoi ahumak shibagi jairak phangba asi matik chai family owner dagi henba karisu laite pulisna haiba car gi devices dagi phangkhiba makoina wari sanakiba asidagi makoi ahumbu pulisna phagirami makoina tawruriba thabak adugi jairak chap chana phangki makoibu punchi chupagi jelda leinabagi jairak pikhirami haiba asi tabada yamlaba miyamnasu haraurami adubu makoigi jairak asida pendaba kharasu leinarami jahi kunmanga gi matungda payroll gi matung ina makoibu free oina thadokani adubu topa asi matam ayamada jail gi mapanda leiba thengna khirami dopagi mama laikidaba matamda dopabu jailagi chuti pirami makoina tawruriba thabak haibadi miyoiba amagi wakhal jendraba makoida miyoiba amagi minungsi utpham thokpra aduga wahang amana makoina multimillionaire oibagira makoida ka hena minungsi phangliba mayamsu thodok asigi wari asi tabiraba matungda makoida kari karamba chairak pihaningbage aduga makoina phangliba chairak asi matik chabra haiba asi comment tawduna khanghanbiru aduga wari asi mayangi mafamda tahanjaba matamda soikhilankiba yaurabasu tabiribasingna ngakpinaba haijari iroi loibada channel asida nauna lakpiba ichin inau oiragadi channel asibu support tawbiduna subscribe tawsinbiramu makhatana angakpa thodok tabada kanagadaba wari kaya ama puduna laksage aduga hanana channel asibu subscribe tawbiraba channel asigi nungsiraba member singna wari asibu share tawbiduna like amamtang tawsinbiramu aduga ngasi hariba numit asidagi 2024 gi aroiba numit haibado oiragani hariba 2024 asina loikibada aikhoigi phatraba thabak kaya amabusu puduna chatkrasanu lakadoriba 2025 asina lakpada aikhoida ahenba budhi loksing amadi ana ek yahunbidaba tauru thabakta mai pakpa afaba wakhalon kaya ama pibiba oirasunu haina channel asiki maikaidagi mapu magi famda thaunijari ngasigi oinadi masi haijaraga kainanaba yathang nijari matangi anauba jahi 2025 ta anauba wariga abu thingnarasi.